Lao hodi mi zoro zoro ni sia makhong mayam ulake se zoro se masak ulak kan wai se mi ngata ni ko se ai se mo na ma de pipi hai na ko de sa de mi se iko bo sa se kai नमदी फाजो थमोई तिलंगा लंचा तकीसी की हौदन थारू khang na ba mi du hojik doctor ta toine ko da se khang na ba do ni tarani budi phadri tare ni pani do mai noi sale ina mamang da makeup class tat pa matam do gi na tra da ngan wai sa aduga kanang thin halo bu ta lak pa khang nuai te na du su na tra dugi no mani ni mang da gi ni tarani rom sure ko no ko da je ji ma khang se adum ngam de ba ko ha do dum matek ma kari ma di sum chat pa di ngam ba do mai ge puna makta loina kana tawre ba ko se angang sing school thin ba khot pa lo ba da gi di thabak su su ba do ngam dre aduna chat pa se am sang hu chat pa ngam de ba ko do hoji doctor da toine doctor ko sida doctor ji khong da toine ai nai di do kana toy ba du doctor du su kana da akhoi khundane ba ko medicine doctor da ma sa kai nap ki doctor doctor Ranjit MBBS lay ba ko ado moi da toine akhoi khundani lay se makhong ta ta toine ai jaw roi kai nai di ai mi gi phi ma tu ba gi kan ta lay re ba do ta chakhi do re hoji hoji da chale do ai chatre ai chat kai to ba ma ga loina na ai chatre ai sonda mi gi phi pi da ba phi ma loi ba ngam da lay re hoji lo ba lak toine ba Istri jai tawri phi lo re istri jai tawri phi budi lo re istri jai tawre kaim haibirak ta ba kashum na te haibirak ba nang phajana nang gi wari do phajana liu khang brada kari mai na ino kamai tawi no hai do phajana tana tawra liu nang ge ta hang bangam gadra tapna chingu mayam hojik se ayuk ne bako ado ayuk ki angang sing school chat khare daidi icha thombi gi su exam chatli ba hojik se ko abung gi di exam loi gare ado da su doctor da jing mi chat khare bako aduna mayam khoi dana samaina ngamdana re se nimi tara ni rom sujale bako ado dum spray kam na khona dum jing thoye spray kam na khona dum jing hadi pha ga dai num khan ba ado amta phade ba ko adum nungai ta ba dum hele ba ado khatang nungai ra ga namu abungo school da thin ba chat pa lo ba chat pa adumana su tawre ba ko khatang nungai re pharani anam du ko henjan ba khoi lambi su jam phatte dana kali lambi khoi gi lambi du su jam phatta bani na ko aduduna hadi hena dum ta tamne henjalak pa dumai tawre ba ko do khoi da se hana stone gi ma se stone leiram bani ma kidney da lei ba ko hana kuire ba gi wari ne ado sonography da thok tana yeng dana da gi yam chaw di na hidang atat kene na hida ka se yam kuina cha khi ba ko ado adudagi pharabra na tum khalaga thinba lengba pukta tawbodo hana tawrambado phagrabani amta tawgidrebane bako ado idi hojik simu makhwang se toina makhwang se nungai tabi se amu haure ba adudugi adi thangai sengna ko doctor gi advice ki matungina sonography tawthu natragana kari harapono do jengtho si samana sum leiba hauna de na ko adudugi akoi siga doctor leibadu chatini ado ai gat punna tamina ga do ma ai jo sona thabak jam kan bagi jam sulap ta baina thana dum chat pangam banina ko dum chat khare ma matomta ado dana samaina naidi basa nungai tana samaina tawno leiba se engon da su jam nungai te ko jam sathina nungai te adi matam buna makta nokna khena harauna awaba mayam le su ko wada ba sadana dum leiminari ne ko ni se do ana ek se jausala ga di ana ek jausala ga di kayani sura chalaga wabana mu mai game da phaye ba ko aduga ana ek ki awaba sidi haidi kokse pum khangak te ba मीना का लेजदबगा दगिदी कयानी अदुना ऐसे हुजे फी म्याम म तुरी ऐना तुबा फिसिंग जेंग हलके हुजे हुजे मी लोगो लाक्तरोबने बको ऐ स्ट्री चा दोइने फी बुदी तुबा लोइरे बको लो हयेंग से लुहोंग बा लेबा अदुदुगी अखोई लुखुनगी निपि मचा मचेन के बको अदुदुगी निपा मयम दु लुहोंग दोइ बदुगी मागी फी म्याम न्या बा पी दोइसे अदुदुगी फी सिंदु जेंग हलके को अदो सिगी फिसिंग से आई लोइना बगी होजि मी लोगो लाक्ट्रो बदुदुगी चटपा ngamdrina ba dagane ado adudugi फिसिंग दum jenghalake kai kai noina turino हाइबदो dum jenghalake bako
ꯃꯌꯥꯝꯁꯤ ꯃꯁꯥꯗꯤ ꯈꯔ ꯆꯥꯎꯔꯦꯕꯀꯣ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯇꯣꯞꯅꯦꯕꯀꯣ ꯁꯤꯅ ꯁꯨꯃꯥꯏꯅ ꯒꯨꯗꯥꯝꯒ ꯄꯥꯜꯂꯒꯀꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯗꯤꯖꯥꯏꯟꯗꯣ ꯃꯥꯅ ꯗꯤꯖꯥꯏꯟꯗꯣ ꯊꯥꯔꯛꯄꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯆꯤꯆꯦ ꯍꯥꯏꯅ ꯑꯗꯣ ꯈꯨꯗꯥꯡꯁꯤꯅ ꯄꯐ ꯑꯣꯏꯕꯗꯣ ꯁ꯭ꯋꯥꯏꯗ ꯈꯔ ꯄꯐ ꯑꯣꯏꯕꯗꯣ ꯑꯗꯨꯗꯨꯅꯦꯕꯀꯣ ꯑꯗꯣ ꯃꯇꯣꯟꯗꯁꯨ ꯈꯤꯇꯪ ꯀꯨꯁꯤ ꯑꯅꯤꯃꯨꯛꯇꯪ ꯍꯟꯖꯥꯎꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯣ ꯁꯤꯁꯤꯃ ꯇꯨꯔꯤꯅꯤ ꯁꯤꯁꯤꯃ ꯇꯨꯔꯦ ꯑꯗꯨꯒ ꯅꯤꯡꯗꯅ ꯁꯨꯃꯥꯏꯅ ꯆꯦꯟꯒ ꯄꯥꯜꯂꯒꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯩ ꯍꯧꯖꯤꯛ ꯁꯤꯁꯤꯡꯁꯦ ꯂꯣꯏꯅ ꯁ꯭ꯇꯤꯆ ꯆꯥꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤꯅ ꯑꯉꯧꯕ ꯋꯥꯏꯠ ꯀꯂꯔꯒꯤꯀꯣ ꯂꯪꯖꯝꯅꯤ ꯀꯠꯇꯟꯅꯦꯕꯀꯣ ꯐꯤꯁꯦ ꯀꯣꯇꯣꯟꯅꯤ ꯑꯗꯣ ꯀꯩꯅꯣ ꯇꯧꯏꯕ ꯁꯨꯃꯥꯏꯅ ꯃꯁꯥ ꯆꯥꯎꯕꯩꯅ ꯐꯤꯁꯦ ꯆꯥꯎꯅ ꯎꯔꯦ ꯁꯤ ꯆꯥꯗ꯭ꯔꯤꯀꯣ ꯁꯤ ꯆꯥꯗꯕꯒꯤꯅꯦ ꯐꯤꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯗꯣ ꯉꯛꯇꯨꯅ ꯁꯨꯃꯥꯏꯅ ꯗꯤꯖꯥꯏꯟꯁꯦ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯤꯁꯨ ꯄꯐꯅꯤꯀꯣ ꯁꯤꯁꯨ ꯄꯐ ꯑꯣꯏꯕꯗꯣ ꯃꯇꯣꯟꯗꯗꯤ ꯁꯤꯗꯤ ꯀꯨꯁꯤ ꯌꯥꯎꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯣꯏꯔꯦꯀꯣ ꯁꯤꯁꯨ ꯃꯅꯤꯡꯗ ꯆꯦꯟ ꯄꯥꯜꯂꯤꯀꯣ ꯁꯤꯁꯤꯃꯒ ꯑꯅꯤ ꯇꯨꯔꯦ ꯑꯗꯨꯒ ꯑꯃꯅ ꯁꯤꯁꯤꯅꯤꯀꯣ ꯆꯞ ꯃꯥꯟꯅꯕꯅꯦ ꯑꯃꯅ ꯃꯆꯦꯒꯤꯅꯤ ꯑꯃꯅ ꯃꯥꯒꯤꯅꯦꯕꯀꯣ ꯑꯗꯣ ꯉꯛꯀꯤ ꯗꯤꯖꯥꯏꯟꯗꯣ ꯃꯥꯟꯅꯗꯦ ꯑꯁꯤꯅ ꯉꯛꯀꯤ ꯗꯤꯖꯥꯏꯟ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯁꯤꯁꯨ ꯄꯐ ꯑꯣꯏꯀꯣ ꯑꯗꯨꯒ ꯁꯤꯒ ꯑꯍꯨꯝ ꯁꯨꯔꯦꯀꯣ ꯁꯤꯅ ꯕ꯭ꯂꯥꯎꯁꯅꯦ ꯕ꯭ꯂꯥꯎꯁꯅꯦꯕꯀꯣ ꯁꯤꯁꯤꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯆꯨꯝꯀꯤ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯞꯄꯦꯕꯀꯣ ꯁꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯁꯤꯁꯦ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯁꯤꯒꯤ ꯀꯩꯅꯣꯒꯤ ꯁꯤ ꯃꯃꯤꯡꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯁꯨ ꯃꯥꯗꯤ ꯄꯐ ꯌꯥꯝꯅ ꯑꯣꯏꯍꯜꯂꯦ ꯃꯥ ꯈꯨꯗꯥꯡꯁꯦ ꯃꯥꯗꯤ ꯄꯐ ꯌꯥꯝ ꯄꯥꯝꯖꯕꯀꯣ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯗꯣ ꯃꯥ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯥꯏ ꯆꯤꯆꯦ ꯑꯩꯒꯤ ꯈꯨꯗꯥꯡꯗꯤ ꯑꯌꯥꯝꯕ ꯄꯐ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯕꯀꯣ ꯑꯗꯣ ꯈꯨꯗꯥꯡꯁꯦ ꯁꯤꯅ ꯅꯦꯠꯅꯦꯕꯀꯣ ꯅꯦꯠ ꯑꯣꯏꯔꯒ ꯄꯐ ꯑꯣꯏꯕꯗꯣ ꯑꯗꯨꯗꯨꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯨꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯐꯤꯁꯦ ꯄꯨꯔꯞ ꯁ꯭ꯇꯤꯆ ꯆꯥꯅ ꯈꯣꯠꯅꯀꯣ ꯇꯧꯔꯒ ꯂꯣꯏꯁꯟꯅ ꯊꯝꯃꯒꯦ ꯃꯤ ꯐꯤ ꯂꯧꯕ ꯂꯥꯛꯑꯅꯦꯕꯀꯣ ꯐꯣꯟ ꯇꯧꯔꯕꯅꯦꯕ ꯐꯤ ꯂꯧꯕ ꯂꯥꯛꯑꯒꯦ ꯃꯣꯏ ꯍꯌꯦꯡ ꯄꯨꯅ ꯆꯠꯇꯣꯏꯅꯦ ꯍꯌꯦꯡ ꯂꯨꯍꯣꯡꯕꯩꯅ ꯍꯌꯦꯡ ꯄꯨꯅ ꯆꯠꯇꯣꯏꯗꯣ ꯐꯤꯁꯤꯡꯗꯣ ꯄꯦꯛꯀꯤꯡ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯒꯤꯅꯦ ꯃꯣꯏ ꯂꯧꯕ ꯂꯥꯛꯑꯒꯦꯅ ꯍꯥꯏꯔꯦꯕ ꯑꯗꯨꯅ ꯑꯩ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯑꯩ ꯍꯥꯞꯆꯔꯛꯀꯦꯀꯣ ꯀꯥꯏ ꯈꯔ ꯇꯧꯏꯁꯦ ꯏꯆꯥꯊꯣꯏꯕꯤ ꯀꯞꯄ ꯂꯣꯏꯗ꯭ꯔꯤꯕꯣ ꯀꯞꯄ ꯂꯣꯏꯗ꯭ꯔꯤꯕꯣ ꯀꯞꯄ ꯂꯣꯏꯗ꯭ꯔꯤꯕ ꯍꯥꯏꯒ ꯚꯤꯗꯤꯑꯣ ꯀꯥꯞꯄꯗꯤ ꯀꯞꯄꯒ ꯂꯣꯏ ꯐꯈ꯭ꯔꯦ ꯃꯁꯛꯇ ꯌꯦꯡꯒꯦ ꯑꯝꯇ ꯌꯦꯡꯒꯦ ꯑꯝꯇ ꯌꯦꯡꯒꯦ ꯍꯥꯏꯕ ꯃꯁꯛꯇꯣ ꯑꯝꯇ ꯌꯦꯡꯒꯦ ꯀꯞꯄ ꯃꯁꯛꯇ ꯌꯦꯡꯒꯦ ꯍꯥꯏꯕ ꯃꯃꯥꯏꯗ ꯌꯦꯡꯒꯦ ꯍꯥꯏꯕ ꯅꯪ ꯃꯃꯥꯏꯗ ꯍꯨꯃꯥꯡ ꯊꯣꯛꯄꯗꯣ ꯌꯦꯡꯒꯦ ꯍꯨꯃꯥꯡ ꯊꯣꯛꯄꯗꯣ ꯌꯦꯡꯒꯦꯅꯦ ꯀꯔꯤ ꯀꯞꯄꯤꯅꯣ ꯍꯥꯏꯌꯣ ꯀꯞꯄꯒꯤ ꯃꯔꯝ ꯍꯥꯏꯌꯣ ꯁꯤꯁꯨ ꯅꯣꯡꯖꯨ ꯀꯞꯄꯒꯤ ꯃꯔꯝ ꯍꯥꯏꯌꯣꯕ ꯀꯩ ꯀꯞꯄꯤꯅꯣꯕ ꯅꯪ ꯃꯥꯔꯛ ꯑꯃ ꯀꯛꯈ꯭ꯔꯅꯤ ꯇꯧꯔꯤꯔꯥ ꯁꯦ ꯌꯦꯡꯒꯦꯁꯦ ꯃꯁꯛ ꯌꯦꯡꯒꯦ ꯅꯣꯏ ꯁꯥꯏꯟꯁꯀꯤ ꯃꯤꯁꯇꯣ ꯀꯅꯥꯅꯣ ꯃꯤꯁꯂꯣ ꯁꯔꯔꯣ Sir, Miss ꯃꯤꯁꯂꯣ ꯀꯔꯤꯅꯣ ꯃꯥ ꯀꯔꯤꯅꯣ ꯃꯥ ꯇ꯭ꯔꯥꯏꯕꯦꯜꯂ ꯅꯠꯇ꯭ꯔꯒꯅ ꯄꯥꯡꯒꯜꯂ ꯅꯠꯇ꯭ꯔꯒ ꯃꯩꯇꯩꯔ Pagan. ꯄꯥꯡꯒꯜꯂꯣ ꯀꯗꯥꯏꯒꯤ ꯑꯩꯈꯣꯏ ꯏꯆꯥꯊꯣꯏꯕꯤꯁꯦ ꯃꯌꯥꯝ ꯀꯞꯄꯤꯕꯀꯣ ꯃꯥꯏ ꯀꯞꯄꯒꯤ ꯔꯤꯖꯟꯁꯦ ꯁꯤꯅꯦꯕ ꯃꯥꯁꯦ ꯅꯍꯥꯟ ꯁꯥꯏꯟꯁꯀꯤ ꯑꯦꯛꯖꯥꯝ ꯊꯥꯈꯤꯕꯗꯣ ꯑꯗꯨꯒꯤ ꯑꯦꯛꯖꯥꯝꯗꯣ ꯃꯥꯁꯦ ꯂꯣꯏꯅ ꯐꯨꯜ ꯃꯥꯔꯛ ꯃꯥꯗꯤ ꯁꯕꯖꯦꯛ ꯄꯨꯝꯅꯃꯛꯁꯦ ꯏꯖꯩꯕꯀꯣ ꯑꯗꯣ ꯃꯥꯁꯦ ꯐꯨꯜ ꯃꯥꯔꯛ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯃꯥꯁꯦ ꯑꯁꯥ ꯇꯧꯅ ꯂꯩꯖꯔꯒ ꯉꯁꯤ ꯍꯤꯟꯗꯤꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯄꯗ ꯃꯣꯏ ꯃꯤꯁꯇꯨꯅ ꯍꯥꯏꯔꯛꯑꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯣꯏꯁꯟ ꯏꯔꯛꯄꯗꯀꯣ ꯀꯣꯏꯁꯟꯁꯤꯅ 5 ꯂꯥꯛꯄ 4 ꯈꯛ ꯂꯥꯛꯄ ꯑꯗꯨꯒ ꯏꯔꯛꯄꯅ 5 ꯈꯛ ꯏꯁꯜꯂꯕꯀꯣ ꯑꯗꯨꯒ ꯑꯦꯅꯤ ꯐꯣꯔ 4 ꯈꯛ ꯏꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯑꯕ ꯑꯗꯨꯒ ꯃꯥꯅ Aꯒ Bꯒ Cꯒ Dꯒ Eꯒ ꯄꯤꯔꯛꯄꯅꯦꯕꯀோ ꯀꯣꯏꯁꯟꯁꯦ ꯄꯤꯔꯛꯄꯁꯤꯗ ꯃꯥꯅ Aꯒ Bꯒ Cꯒ ꯏꯔꯒ Dꯁꯦ ꯊꯥꯗꯣꯛꯑꯒ ꯃꯥꯅ Eꯁꯦ ꯏꯕꯅꯦꯕ ꯑꯦꯅꯤ ꯐꯣꯔ ꯍꯥꯏꯔꯛꯄꯗꯨꯗ ꯑꯗꯨꯗ ꯃꯥꯅ Dꯒꯤ ꯑꯟꯁꯔꯁꯦ Eꯒꯤ ꯑꯟꯁꯔ ꯑꯅ ꯏꯔꯝꯗ꯭ꯔꯕ Dꯒꯤ ꯑꯟꯁꯔ ꯑꯅ ꯏꯁꯜꯂꯝꯃꯕ ꯑꯟꯁꯔꯁꯦ ꯏꯕꯅ Eꯒꯤ ꯑꯟꯁꯔꯁꯦ ꯏꯔꯤꯕ ꯑꯗꯨꯅ ꯃꯥꯅ ꯏꯕꯗꯅ A B C D ꯗꯣꯏꯅ ꯍꯥꯏꯅ ꯈꯟꯕ ꯃꯥꯏ ꯋꯥꯈꯟꯗꯀꯣ ꯑꯍꯥꯟꯕ ꯇꯧꯔꯤꯅꯦ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯆꯨꯁ ꯇꯧꯔꯒ ꯑꯦꯅꯤ ꯐꯣꯔ ꯑꯦꯅꯤ 3 ꯀꯣꯏꯁꯟꯒꯁꯤꯅ 5 ꯇꯔꯨꯛ ꯄꯤꯔꯒ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯑꯍꯥꯟꯕꯅꯦꯕ ꯍꯟꯗꯛꯁꯦ ꯑꯗꯨꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯅꯝꯕꯔꯗꯣ ꯅꯪ ꯏꯔꯝꯗꯅ ꯗꯤ ꯏꯁꯜꯂꯝꯃꯕꯅꯤꯅ 1 ꯃꯥꯔꯛ ꯀꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯕꯀꯣ ꯑꯗꯨꯒꯤ ꯃꯥꯁꯦ ꯃꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯤꯅꯦ ꯉꯁꯥꯏꯗꯩ ꯀꯞꯄꯤꯅꯦꯀꯣ ꯑꯩꯉꯣꯟꯗ ꯋꯥꯀꯠꯂꯒ ꯑꯗꯣ ꯃꯥ ꯄꯨꯅꯥꯝꯗ ꯑꯃꯨꯛ ꯀꯞꯄꯒ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯁꯣꯟ ꯌꯦꯡꯉꯨꯁꯦ ꯋꯥꯔꯤꯗꯣ ꯃꯥ ꯂꯣꯏꯒꯦ ꯐꯝꯃꯨꯕꯁꯦ ꯋꯥꯔꯤꯗꯣ ꯂꯣꯏꯒꯦꯕ ꯑꯗꯣ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯞꯄꯒ ꯂꯩꯔꯝꯃꯦꯕꯀꯣ ꯃꯥ 1 ꯃꯥꯔꯛ ꯀꯛꯈ꯭ꯔꯅꯦꯅ ꯃꯤꯅ ꯍꯦꯟꯈ꯭ꯔꯅꯦꯅꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯤ ꯂꯣꯏꯅ ꯏꯕ꯭ꯔോ ꯑꯣ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥꯔꯛꯇꯣ ꯑꯃꯨꯛ ꯀꯛꯑꯒꯁꯨ ꯍꯥꯏꯗꯤ ꯃꯉꯣꯟꯗꯗꯤ ꯀꯩꯅꯣꯝꯃ ꯄꯤꯔꯦꯗꯅꯀꯣ ꯍꯥꯏꯗꯤ ꯃꯥ ꯈꯪꯗꯕꯗꯣ ꯈꯪꯉꯤꯅꯦꯕ ꯈꯪꯗꯕꯗꯣ ꯈꯪꯉꯤꯅꯤ ꯑꯗꯣ ꯍꯥꯏꯕꯅꯤꯅ ꯃꯉꯣꯟꯗ ꯑꯗꯨꯅꯦ ꯑꯗꯨꯒꯤ ꯀꯞꯄꯤꯕ ꯃꯥꯁꯦ 1 ꯃꯥꯔꯛꯁꯦ ꯊꯥꯗꯣꯛꯈ꯭ꯔꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯁꯦ ꯗꯣꯛꯇꯔꯗ ꯆꯠꯂꯨꯔꯒ ꯍꯜꯂꯛꯑꯦ ꯑꯗꯣ ꯗꯣꯛꯇꯔꯒꯤ ꯋꯥꯔꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯨꯅꯥꯔꯤꯅꯤ ꯁꯅꯥ ꯁꯥꯕ ꯃꯤꯗꯤ ꯈ꯭ꯋꯥꯡ ꯅꯥꯒꯗꯕꯅꯤ ꯍꯥꯏꯔꯦ ꯌꯦꯡꯒꯤ ꯃꯁꯛ ꯁꯅꯥ ꯁꯥꯕ ꯃꯤꯗꯤ ꯈ꯭ꯋꯥꯡ ꯅꯥꯒꯗꯕꯅꯤ ꯍꯥꯏꯔꯦꯌꯦ ꯑꯗꯣ ꯍꯤꯗꯥꯛꯁꯨ ꯄꯤꯔꯛꯑꯦ ꯁꯅꯥ ꯁꯥꯕ ꯃꯤꯗꯤ ꯈ꯭ꯋꯥꯡ ꯅꯥꯒꯗꯕꯅꯤ ꯇꯧꯏꯗ ꯀꯩꯗꯧꯔꯒꯦ ꯍꯪꯉꯦ ꯈ꯭ꯋꯥꯡ ꯅꯥꯏ ꯍꯥꯏꯅ ꯍꯥꯏꯗꯣ ꯈ꯭ꯋꯥꯡ ꯅꯥꯔꯦ ꯑꯗꯣ ꯁꯅꯥ ꯁꯥꯕ ꯃꯤꯅ ꯈ꯭ꯋꯥꯡ ꯅꯥꯗ꯭ꯔꯗꯤ ꯀꯅꯥꯅ ꯅꯥꯗꯣꯏꯅꯣ ꯑꯩꯈꯣꯏ ꯗꯥꯗꯤ ꯄꯀꯥꯗ ꯌꯥꯝ ꯑꯣꯟꯒꯜꯂꯦ ꯃꯥ ꯄꯀꯥꯗ ꯍꯦꯛꯇ ꯇꯩꯊꯣꯛꯑꯒꯅꯦ ꯐꯠ ꯂꯥꯎꯅ ꯍꯦꯛꯇ ꯑꯣꯜꯂꯦꯕ ꯑꯩꯁꯨ ꯅꯝꯕꯔ 1ꯅꯤ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯑꯩꯅ ꯈ꯭ꯋꯥꯡ ꯅꯥꯕ ꯈꯣꯠꯄꯕꯨꯗꯤ ꯂꯩꯖꯗꯕ ꯑꯗꯨꯅꯦ ꯑꯗꯨꯒꯁꯨ ꯑꯩꯈꯣꯏ ꯗꯥꯁꯦ ꯌꯥꯝ ꯌꯥꯡꯅ ꯁꯣꯅꯣꯒ꯭ꯔꯥꯐꯤ ꯇꯧꯊꯣꯛꯑꯒ ꯀ꯭ꯂꯤꯌꯔ ꯇꯧꯊꯣꯛꯑꯅꯦꯕꯀꯣ ꯑꯗꯣ ꯀꯨꯏꯅ ꯑꯅꯥꯕ ꯂꯣꯠꯁꯟꯅ ꯊꯝꯕ ꯌꯥꯗꯦ ꯐꯠꯇꯦ ꯑꯣ ꯍꯤꯗꯥꯛ ꯆꯥꯔꯒꯕꯨꯗꯤ ꯃꯈ꯭ꯋꯥꯡꯗꯤ ꯁꯤꯗꯤ ꯀꯩꯁꯨ ꯅꯥꯔꯔꯣꯏ ꯐꯔꯅꯤ ꯅꯠꯇ꯭ꯔꯗ ꯐꯔꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯗꯥꯁꯦ ꯀꯩꯗꯧꯔꯤꯅꯣ ꯁꯦ ꯐꯝꯃꯤꯟꯁꯦ ꯍꯥꯏꯁꯦ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦ ꯗꯥ ꯅꯪ ꯀꯞꯇꯣ ꯄꯥꯏꯔꯣ ꯊꯥꯡꯒꯠꯂꯣꯅꯦ ꯕꯔꯞ ꯁꯦꯝꯃꯤ ꯕꯔꯞ ꯏꯆꯥꯊꯣꯏꯕꯤꯒꯤ ꯑꯩꯈꯣꯏ ꯏꯆꯥꯊꯣꯏꯕꯤ ꯌꯥꯝ ꯆꯥꯏꯑꯦꯕ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯃꯥꯗꯤ ꯑꯆꯥꯄꯣꯠ ꯆꯥꯕ ꯀꯩꯅꯣ ꯇꯧꯗꯕ ꯃꯤꯅꯤꯅ ꯑꯗꯣ ꯀꯃꯥꯏꯅ ꯁꯦꯝꯃꯤꯅꯣ ꯌꯦꯡꯉꯨꯁꯦ ꯁꯤꯁꯦ ꯔꯁꯅꯥꯅꯤ ꯔꯁꯅꯥ ꯀꯩꯅꯣꯗꯣ ꯄꯦꯀꯦꯠ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯗꯥꯅ ꯌꯥꯝ ꯁꯥꯔꯛꯑꯒꯗꯤ ꯌꯥꯝ ꯍꯥꯎꯈ꯭ꯔꯖꯥꯠꯅꯤ ꯁꯤꯁꯦ ꯑꯣ ꯁꯤ ꯏꯆꯥꯊꯣꯏꯁꯦ ꯁꯨꯃꯥꯏꯅ ꯅꯈꯣꯏꯗꯨ ꯄꯄꯥꯅ ꯁꯦꯝꯃꯤꯁꯦ ꯍꯥꯟꯅ ꯎꯠꯀꯦ ꯃꯌꯥꯝ ꯎꯠꯂꯛꯀꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦ ꯏꯆꯥꯊꯣꯏꯕꯤꯅ ꯑꯃꯨꯛ ꯄꯥꯏꯔꯒ ꯂꯕꯔꯁꯤꯅ ꯍꯧꯖꯤꯛ ꯀꯤꯁꯟꯕꯤꯔꯅꯤ ꯑꯗꯨꯒ ꯏꯆꯥꯊꯣꯏꯕꯤ ꯑꯩꯈꯣꯏ ꯆꯥꯊꯣꯏꯁꯨ ꯖꯣꯜꯁꯤꯗ ꯂꯨꯄꯥ 5 ꯌꯥꯏ ꯀꯥꯏꯅꯤ ꯑꯠꯆꯥ ꯀꯤꯁꯜꯂꯦ ꯍꯧꯖꯤꯛ ꯃꯥ ꯀꯤꯁꯟꯈ꯭ꯔꯦ ꯏꯆꯥꯊꯣꯏꯕꯤꯅ ꯀꯤꯁꯟꯈ꯭ꯔꯦ ꯍꯧꯖꯤꯛ
ꯁꯨꯃꯥꯏꯅꯅꯦ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯥꯏꯁꯀꯤ ꯀꯩꯅꯣꯗꯨꯗ ꯊꯝꯃꯅꯦꯕꯀꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯔꯕꯣꯜꯂꯅꯤ ꯑꯁ ꯈꯨꯍꯥꯎ ꯑꯃ ꯗꯨꯀꯥꯟꯗ ꯌꯣꯟꯕꯗꯨꯗꯤ ꯍꯥꯎꯇꯦꯗꯅ ꯑꯩꯈꯣꯏ ꯁꯤꯗ ꯈꯨꯍꯥꯎ ꯑꯃ ꯌꯥꯝ ꯊꯣꯛꯍꯟꯕꯒꯤ ꯑꯩꯈꯣꯏ ꯁꯤꯗꯤꯅꯦ ꯃꯍꯥꯎ ꯂꯩꯅ ꯁꯦꯝꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯇꯥꯅ ꯃꯁꯤꯗ ꯍꯥꯞꯄꯤꯕ ꯆꯤꯅꯤꯁꯦ ꯑꯩ ꯁꯛꯂꯥꯃꯤꯗ ꯁꯤꯗ ꯍꯥꯞꯄꯤꯕ ꯆꯤꯅꯤꯁꯦ ꯅꯨꯃꯤꯠ 15ꯅꯤꯃꯨꯛ ꯆꯥ ꯊꯛꯅꯕ ꯏꯃꯥ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯁꯦꯝꯍꯜꯂꯔꯣꯏ ꯑꯗꯨꯏꯗꯤ ꯄꯥꯝꯃꯨꯏꯌꯦ ꯅꯪ ꯀꯞꯄ ꯐꯔꯕꯣ ꯀꯩꯗ ꯉꯝꯃꯤ ꯀꯣ ꯃꯊꯪꯗꯒꯤꯗꯤ ꯈꯪꯉꯅꯤꯅ ꯑꯗꯣ ꯅꯪꯉꯣꯟꯗ ꯂꯧꯁꯤꯡ ꯑꯃ ꯄꯤꯔꯕꯅꯤꯗꯣ ꯁꯣꯏꯗ ꯃꯤ ꯍꯥꯏꯁꯦ ꯁꯣꯟ ꯌꯦꯡꯉꯣ ꯃꯃꯥꯗ ꯌꯦꯡꯉꯣ ꯃꯤ ꯍꯥꯏꯁꯦ ꯁꯣꯏꯔꯒ ꯑꯥꯏꯗꯤꯌꯥ ꯂꯥꯛꯄꯅꯤ ꯈꯪꯕ꯭ꯔꯥ ꯑꯥꯏꯗꯤꯌꯥꯗꯣ ꯍꯦꯛꯇ ꯂꯥꯛꯄ ꯅꯠꯇꯦ ꯄꯣꯛꯂꯛꯄꯗꯒꯤ ꯊꯦꯀꯤꯂꯤ ꯍꯤꯀꯤ ꯊꯦꯀꯤꯂꯦ ꯍꯤꯀꯤ ꯍꯥꯏꯗꯤ ꯁꯣꯏꯔꯒ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯕ ꯊꯦꯀꯥ ꯆꯥꯔꯒ ꯒ꯭ꯌꯥꯟꯗꯣ ꯂꯥꯛꯄ ꯍꯩꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯅ ꯑꯗꯨ ꯀꯞꯄ ꯍꯧꯅꯗꯦ ꯊꯦꯀꯤ ꯃꯗꯅꯅꯦ ꯁꯨꯝ ꯊꯦꯀꯤꯔꯤ ꯍꯧꯖꯤꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯍꯧꯖꯤꯛꯁꯨ ꯁꯨꯝ ꯊꯦꯀꯤꯅ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯇꯥꯕꯒꯤ ꯆꯥꯟꯁꯇꯣ ꯂꯩꯇ꯭ꯔꯕ ꯁꯨꯝ ꯊꯦꯀꯤꯅ ꯍꯤꯀꯦꯅ ꯊꯦꯀꯤꯅ ꯂꯩꯔꯦ ꯍꯤꯀꯤꯕꯒꯤ ꯃꯇꯝꯗꯣ ꯐꯪꯗꯦ ꯑꯗꯣ ꯍꯜꯂꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯅꯦ ꯀꯩꯅꯣꯗ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯩꯈꯣꯏ ꯑꯋꯥꯡ ꯁꯣꯝꯗ ꯊꯣꯛꯂꯛꯏꯅꯦꯕꯀꯣ ꯀꯩꯅꯣꯒꯤ ꯑꯋꯥꯡꯂꯣꯝꯗ ꯆꯠꯂꯤꯅꯦꯕ ꯑꯩꯒꯤ ꯐꯤ ꯑꯃꯈꯛ ꯂꯧꯒꯦꯅꯀꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯏꯆꯟꯅꯨꯄꯤ ꯑꯃꯅ ꯐꯤꯒꯤ ꯀꯔꯕꯥꯔ ꯇꯧꯋꯦꯕ ꯃꯥ ꯑꯗꯨꯝ ꯐꯤꯒꯤ ꯃꯔꯨꯞꯀ ꯇꯧꯕ ꯑꯗꯩꯗꯤ ꯑꯗꯨꯝ ꯐꯤ ꯌꯣꯜꯂꯦꯕꯀꯣ ꯑꯗꯣ ꯏꯆꯟꯅꯨꯄꯤꯗꯨꯅ ꯐꯤ ꯂꯥꯛꯏ ꯅꯃ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅꯅꯦ ꯀꯩꯅꯣ ꯌꯥꯝ ꯑꯇꯥꯡꯕ ꯅꯠꯇꯦꯗ ꯀꯩꯅꯣꯗꯣ ꯄꯣꯂꯤꯁꯇꯔ ꯃꯨꯒꯥꯒꯤ ꯀꯩꯅꯣꯗꯣ ꯃꯣꯏꯔꯥꯡ ꯀꯣꯠꯇꯕ ꯏꯆꯝ ꯆꯝꯕꯗꯣ ꯑꯗꯨꯗꯣ ꯑꯗꯨꯒꯤ ꯁꯦꯠ ꯑꯃꯈꯛ ꯑꯩꯅꯅꯦ ꯁꯨꯠ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯒ ꯑꯩꯅ ꯃꯉꯣꯟꯗ ꯃꯥꯅ ꯄꯨꯔꯛꯄꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯁꯤꯂꯦꯛ ꯇꯧꯖꯦꯕꯀꯣ ꯁꯤꯁꯦ ꯐꯖꯩꯌꯦꯅ ꯑꯗꯣ ꯃꯥ ꯂꯥꯛꯑꯣ ꯌꯥꯆꯦꯟ ꯑꯃ ꯄꯣꯠꯇꯣ ꯄꯨꯔꯛꯑꯦ ꯌꯦꯡꯕ ꯂꯥꯛꯑꯣ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯍꯥꯏ ꯌꯦꯡꯕꯒꯤ ꯑꯗꯣ ꯂꯥꯛꯑꯣ ꯍꯥꯏꯅ ꯆꯠꯂꯤꯅꯦꯕꯀꯣ ꯂꯝꯕꯤꯁꯨ ꯐꯠꯇꯕꯅ ꯑꯗꯨꯒꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯆꯠꯂꯤꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯏꯆꯦ ꯑꯃ ꯑꯩꯒ ꯍꯦꯛ ꯆꯠꯃꯤꯟꯅꯕ ꯏꯆꯦꯗꯣ ꯃꯉꯣꯟꯗ ꯑꯩꯅ ꯐꯣꯟ ꯇꯧꯈꯤꯕꯀꯣ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯅ ꯑꯗꯣ ꯑꯩ ꯌꯦꯡꯉꯤꯅꯦ ꯃꯥꯁꯦ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯀꯤꯖꯗ꯭ꯔꯥ ꯑꯩ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯦ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯅꯝꯃꯤꯕ ꯑꯩꯈꯣꯏ ꯏꯆꯦ ꯂꯥꯛꯑꯦ ꯑꯗꯨꯒ ꯆꯠꯃꯤꯟꯅꯔꯦ ꯑꯩꯈꯣꯏꯅꯤ ꯑꯩꯅ ꯐꯤ ꯄꯤꯕꯤꯅ ꯄꯨꯔꯛꯄ ꯐꯤꯁꯤꯡꯗꯣ ꯌꯦꯡꯍꯟꯒꯦ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯍꯥꯏꯅ ꯑꯩ ꯑꯗꯨꯝ ꯃꯇꯦꯛ ꯖꯨꯝ ꯈꯔ ꯀꯥꯞꯁꯜꯂꯦꯕ ꯑꯗꯣ ꯍꯥꯞꯀꯠꯀꯦ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯆꯠꯂꯤ ꯐꯤ ꯈꯜꯂꯨꯗꯣꯏꯅꯦ ꯐꯤ ꯌꯣꯟꯕ ꯅꯨꯄꯤꯒ ꯐꯨꯗꯔꯝꯃ ꯂꯥꯛꯄ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯈꯟꯕ ꯐꯤꯗꯣ ꯍꯣꯔꯦꯟ ꯌꯦꯡꯍꯟꯒꯦ ꯑꯗꯣ ꯃꯥꯅ ꯉꯁꯤ ꯊꯥꯖꯤꯜꯂꯛꯑꯦꯕ ꯑꯩꯉꯣꯟꯗꯅꯦ ꯄꯣꯂꯤꯁꯇꯔꯒꯤ ꯁꯦꯠ ꯕ꯭ꯔꯦꯟ ꯑꯃ ꯂꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯌꯦꯡꯉꯦꯅꯦ ꯍꯥꯏꯅ ꯌꯦꯡꯕꯗꯨꯒ ꯃꯆꯨ ꯑꯗꯨꯝ ꯆꯥꯏ ꯁꯨꯝ ꯐꯖꯩꯅꯦ ꯁꯤꯁꯦ ꯄꯥꯝꯃꯦ ꯍꯥꯏꯅ ꯍꯥꯏꯗꯤ ꯏꯆꯟꯅꯨꯄꯤ ꯍꯥꯏꯌꯦ ꯃꯤꯡꯕꯨꯗꯤ ꯍꯥꯏꯗꯦ ꯃꯄꯥ ꯐꯤꯗꯛ ꯂꯩꯔꯦ ꯁꯦ ꯀꯩꯅꯣꯗꯤ ꯄꯤꯂꯣ ꯀꯣꯕꯔꯗꯤ ꯃꯅꯨꯡ ꯌꯥꯎꯏꯗ ꯃꯌꯥꯝ ꯃꯔꯨꯞ ꯇꯧ ꯌꯥꯎꯅꯤꯡꯕ ꯌꯥꯎꯔꯒꯁꯨ ꯌꯥꯅꯤ ꯀꯥꯏꯅ ꯑꯣꯟ ꯇꯧꯗ꯭ꯔꯤꯌꯦ ꯅꯪꯁꯦ ꯇꯧꯔꯤꯗꯨ ꯂꯥꯏꯆꯔꯤ ꯌꯧꯗ꯭ꯔꯦ ꯑꯣꯟ ꯇꯧꯗ꯭ꯔꯤꯌꯦ ꯑꯗꯨꯝ ꯇꯥꯔꯛ ꯇꯧꯔꯕꯅꯤ ꯅꯥꯈꯣ ꯅꯪ ꯁꯤ ꯀꯅꯥꯒꯤꯅꯣ ꯁꯦ ꯕꯤꯕꯤ ꯑꯩꯒꯤ ꯑꯩꯈꯣꯏꯒꯤꯗꯤ ꯕꯤꯗꯤ ꯀꯩꯒꯤꯅꯣ ꯍꯣꯏ ꯅꯣꯏꯗꯤ ꯂꯩꯗꯨꯗꯤ ꯑꯩꯗꯤ ꯂꯩꯇꯕꯅꯤ ꯃꯥꯅ ꯄꯤꯔꯒꯅꯤ ꯁꯤ ꯃꯆꯨꯁꯦ ꯄꯥꯝꯕꯅ ꯀꯩꯅꯣꯅꯦ ꯐꯖꯕꯅ ꯁꯤꯁꯦ ꯑꯩ ꯉꯥꯎꯖꯔꯦ ꯅꯪꯒꯤꯗꯣ ꯐꯖꯕ꯭ꯔꯥ ꯑꯩꯅ ꯈꯜꯂꯤꯕ ꯁꯤ ꯃꯆꯨꯁꯦ ꯐꯖꯩ ꯖꯥꯛꯇꯦꯀꯣ ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯐꯦꯠꯇ ꯑꯝꯇ ꯌꯥꯔꯣꯏ ꯅꯉꯣꯟꯗꯁꯨ ꯄꯛꯄ꯭ꯔ ꯌꯦꯡꯁꯤ ꯍꯥꯞꯇꯦ ꯑꯁꯤꯒꯁꯨ ꯁꯨꯠ ꯑꯃ ꯂꯩꯔꯦ ꯏꯁꯪ ꯃꯆꯨꯒꯤ ꯏꯁꯪ ꯃꯆꯨꯗ ꯉꯧꯕꯅ ꯑꯣꯏꯕ ꯃꯌꯥꯝ ꯄꯥꯝꯕ ꯌꯥꯎꯔꯒꯗꯤ ꯑꯅꯛꯄꯗ ꯂꯩꯕ ꯃꯤꯁꯤꯡ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯃꯤ ꯖꯣꯔꯣ ꯖꯣꯔꯣꯅꯤ ꯁꯤꯒꯁꯦ ꯃꯈꯣꯡ ꯃꯌꯥꯝ ꯎꯠꯂꯛꯀꯦ ꯖꯣꯔꯣ ꯁꯦ ꯃꯁꯛ ꯎꯠꯂꯛꯀꯅꯣ ꯍꯥꯏꯁꯦ ꯃꯤ ꯉꯥꯛꯇꯅꯤꯀꯣ ꯁꯦ ꯃꯤ ꯉꯥꯛꯇꯅꯤꯁꯦ ꯍꯧꯖꯔꯣꯏ ꯑꯗꯨꯒ ꯁꯤꯒꯁꯤ ꯌꯦꯜꯂꯣ ꯀꯂꯔꯒꯤ ꯁꯨꯠꯁꯤ ꯐꯖꯩ ꯌꯥꯝꯅ ꯑꯩꯒꯤ ꯂꯧꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯦ ꯐꯖꯕ ꯄꯤꯄꯤ ꯃꯊꯪꯗꯗꯤ ꯖꯕꯣꯛ ꯈꯔ ꯂꯥꯎꯗꯤ ꯐꯅꯤ ꯊꯥꯕ ꯐꯖꯗꯕꯅꯤ ꯑꯗ ꯁꯤ ꯃꯅꯥꯛ ꯁꯦꯅ ꯀꯌꯥꯝ ꯁꯦꯠꯇꯣꯏꯅꯣ ꯅꯠꯇ꯭ꯔꯅꯦ ꯐꯖꯩ ꯁꯤꯒ ꯂꯧꯁꯤ ꯐꯖꯩ ꯁꯤꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯒꯤ ꯂꯧꯔꯦ ꯑꯩ ꯕꯦꯠ ꯀꯣꯕꯔꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯔꯤꯁꯦ ꯕꯤꯕꯤꯕꯣ ꯍꯣꯏ ꯅꯪ ꯕꯦꯠ ꯀꯣꯕꯔ ꯌꯥꯎꯗ꯭ꯔꯣ ꯑꯩ ꯌꯥꯎꯁꯜꯂꯤꯅꯦ ꯁꯦ ꯐꯖꯗ꯭ꯔꯤꯡꯁꯦ ꯐꯤꯁꯨ ꯅꯨꯡꯉꯥꯏꯕ ꯐꯤ ꯑꯣꯏꯗꯤꯕ ꯍꯧꯖꯤꯛꯁꯨ ꯍꯧꯔꯤꯅꯦ ꯁꯤꯅꯦ ꯑꯩ ꯂꯧꯔꯤꯁꯦ ꯐꯖꯕ꯭ꯔꯥ ꯍꯌꯦꯡ ꯀꯦꯔꯒ ꯐꯖꯅ ꯁꯦꯠꯂꯒ ꯌꯦꯡꯍꯜꯂꯛꯀꯦ ꯍꯧꯖꯤꯛ ꯁꯛꯁꯤ ꯖꯨꯒꯣꯠ ꯆꯥꯗ꯭ꯔꯤꯑꯕ ꯐꯖꯩꯀꯣ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯍꯥꯏꯔꯣ ꯑꯗꯨꯒ ꯄꯥꯝꯕ ꯇꯥꯔꯗꯤ ꯆꯠ ꯂꯩꯅꯔꯣ ꯈ꯭ꯋꯥꯡꯒꯤ ꯕꯦꯜ ꯑꯝꯇꯪ ꯂꯧꯅꯤꯡꯉꯤ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯁꯤꯗꯤ ꯑꯩꯒꯤ ꯂꯩꯌꯦꯕꯀꯣ ꯑꯩꯒꯤ ꯂꯩꯕꯅꯤꯅ ꯁꯤꯁꯦ ꯄꯥꯝꯗ꯭ꯔꯦ ꯂꯩꯔꯕꯅꯤꯅ ꯐꯖꯩꯀꯣ ꯁꯤꯁꯦ ꯁꯤ ꯀꯂꯔꯁꯦꯀꯣ ꯕꯦꯒꯁꯨ ꯃꯔꯨꯞ ꯇꯧꯏ ꯁꯤ ꯕꯦꯒꯁꯤꯁꯨ ꯃꯔꯨꯞ ꯇꯧꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯁꯦ ꯃꯑꯣꯡ ꯑꯃꯅꯤꯉꯣ ꯁꯤ ꯕꯦꯒꯀꯁꯦ ꯃꯔꯨꯞ ꯇꯧꯏ ꯀꯩꯅꯣ ꯌꯥꯎꯅꯤꯡꯕ ꯃꯤ ꯃꯌꯥꯝ ꯌꯥꯎꯔꯝꯃꯗꯤ ꯂꯧꯅꯤꯡꯕ ꯃꯌꯥꯝ ꯌꯥꯎꯔꯛꯇꯣꯏꯅꯤ ꯀꯩꯅꯣ ꯁꯤ ꯑꯉꯥꯡꯒꯤ ꯕꯦꯒ ꯑꯉꯥꯡ ꯑꯍꯟꯅꯁꯨ ꯄꯨꯕ ꯌꯥꯕ ꯕꯦꯒꯅꯤ ꯁꯤꯒꯤꯁꯨ ꯃꯔꯨꯞ ꯇꯧꯏ ꯄꯥꯝꯕ ꯂꯩꯔꯒꯗꯤ ꯁꯤꯁꯨ ꯋꯥꯇꯔ ꯄ꯭ꯔꯨꯐꯅꯤ ꯑꯃ ꯂꯩꯔꯦ ꯐꯖꯩ ꯐꯖꯩ ꯃꯥꯗꯤ ꯀꯨꯆꯨ ꯍꯥꯏꯗꯤ ꯈꯟꯗꯦ ꯐꯤ ꯁꯦꯠꯄꯗ ꯐꯖꯕ꯭ꯔꯥ ꯃꯧꯁꯥꯒꯤ ꯑꯝꯇ ꯅꯥꯀꯣ ꯃꯧꯅꯒꯤ ꯁꯥꯒꯦ ꯍꯦꯛ ꯄꯤꯗꯧꯗꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦꯕ ꯍꯥꯄꯧꯅꯦ ꯑꯩꯁꯦ ꯃꯧꯅꯒꯤ ꯃꯥꯟꯕ ꯄꯤꯄꯤ ꯍꯦ ꯅꯪ ꯁꯥꯏꯗ ꯃꯤꯁꯦ ꯏꯀꯨꯕꯣꯛ ꯆꯥꯁꯦ ꯀꯥꯏ
ai nong thua kare se mai nong thua kare ngoi pada Kan nak jadi mini nak. Cái này chính là cảm thấy dễ xem này. ai ngao pipi à se mai buka silai bua Cái này Masa mana se ba kho ja Không biết là cái nó bi của bạn ngoài tiền này. pa mi ji hale ai phi do sta lai ko si color se ngai ai na jangan ba do phi do yam yak na ui ba ko da si color se ne ai do phi do ko color se smai toi ba ko machu se yam yak pa na ti ba cham tak to machu ni ai di dum achama la se kra pam je ba ko tam jak se pam je ba do phajam me phajai hai ro comment ko ina pam sana pura ko ne kai jing no na blouse nát bây giờ quoi no khang na ba to phara ba cái nó advertise này hồi chúng ta doctor đang hay cái mà chịu được phải vậy đã cũng chắc cái gì do ai phi le ko do nang kadi phau ge song phau ko sai phi pura ko do thằng lính cái năng là phải giờ bây giờ mày ai đầu tiên là dùng tầm nó ko da se ma khang na ba ti ki ban lo le ma giang hộp nó sao không được ngasi ma cái thằng nó cái này là sao tôi ma ngasi nga lei chu ai ngon tanin chatana ko ai lei ru bangam dre chat bangam dre ba do ma chat bangam da ba gai tho bangam da ba lo la ma ka sa phang dem ta do ai khoi siga lei se ai blouse tu ba ko asi di blouse ante top ne ba ko khoi yeng lu hong ba ma lei ba du gi top tu ba ne ba do hi siga stone nap toi ne ba ko do samai na pagi style se hogalam ba ne design do samai na tau bu gi ko ado top sigi design nga ki design se ne ki design se samai na tau re ado anga sing tha jala ba se ngon da samai na tu bi ro wa ne ngon da hai ba ne ba ado samai ture tuba budi aduga magi stone na pase samai na piro hai ba ko si design si dane adugi ai stone jeng hala ke mayam da ko si stone mayam lei stone ju hai gadra dagi chumki gumba moti gumba mayam le ba ko si ga su lei re aduga sida su lei ko aduga mayam le ba se to ado mana di design se ke su mayam lei ko stone ngata ne si ga lei se aduga si su sigi sugi asigi design asigi rose se ko ya phajada jeng ne mai sing mo wali ga iro se make sing mawale do ai samai na ka tawra na percent mo gudra phajal idro ko do moi na di samai na design to biro ai da ko da do hi na ka happy di ai gi kanu se na ma kha di kan ha ka mi to khung ra ma kha du da kini do ka da mo ma ri di Nang daw yung dal mo sa sabi di Dito ta ni ka lang daw. dal mo sabi tawag ka no ano ka masiban okay bố chỉ lao vấn lên Không được cổ kìa. cái nó camera thì nó cà phê là mà cho cũng hút ra cha lấy cha để tôi xem thằng nó bắt đầu với nó cha bằng thế thôi chỉ có chú giang căng miệng cơ cha bây giờ cái nó này anh em trả chưa trả chưa trả nữa bạn ya mai uji blouse kana ta bodol wei de ba ko blouse stone na bodol wei de ba ai nong ni yam na ngasai gi stone na bodol mobile ta tai je mo lo la ga ne ba ina uji kana ta rei se video mu na mai se ko adugi ha aina ngasi stone na pado yang halake ba kamai na panu hai dong sai hobdi ne yang han na ko ado khudang ani mak sun na paloi de aduga ngaki sun na paloi de ba ko aduga son da pam sa tu se da jang se ngasi world cup kana je nge ba sama papa ga macha ga masa ni pasi su ne lai tau de papa si su thabak su de ba ngasi yang ne som da bontu World Cup ni World Cup. bây giờ đi ao rồi bây giờ mình xin lỗi cho năng ai ai yo bai pi roi ngai bi de pi roi da ai ngomot ai scan ngai bi no ko la sa de gi Nói xí. khela jeng na lai ni ga sai de khang bra world cup ni final lai na do ai ga sa ai thabak su ga lai ni ba ni ga ji ai ba pi yo ka pi bi de ge he ngam su ma pi su bi pi roi na ado yang halake me ko ai gi kai no gi blouse ki top ki ma gi khudang do khudang ki design ga ki design do yang halake ba ko khudang da na samai na hape ai no ga chama na hale ba ko samai na khudang samai na hape ai uji khudang se ai gi kai no si ga join dong na ji phi ji ga join dong na ji ba ko ai join dong na kan da mu ka mu kai no taw la ge angang do la lo ba la ga lip ma tam do adu ga su yang halake ba ko li la kan da mu yang halake khudang ma na si da lai da na ko khudang ma na si da lai de ko se hai ai kai no gi body ga join dong na ko ni ba ko body gi phi ji ga join dong na ko ni ba ado si tham gra ge ko aduga ai gi fitting ngak to jeng halake do ngak ki design do samai na taw re ko samai na taw re
ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯣꯏꯁꯜꯂꯦꯀꯣ ꯒꯣꯜꯗꯟ ꯀꯂꯔꯅ ꯂꯣꯏ ꯅꯞꯄꯦ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯋꯥꯏꯠꯇ ꯒꯣꯜꯗꯦꯟꯅ ꯁꯨꯃꯥꯏꯅ ꯅꯞꯄꯁꯦ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯑꯗꯣ ꯑꯁꯤꯁꯤꯡꯁꯤꯗꯤꯅꯦ ꯑꯩꯅ ꯀꯩꯅꯣꯅ ꯅꯞꯄꯅꯦ ꯒꯝꯅ ꯅꯞꯄꯅꯦꯕ ꯑꯗꯨꯒ ꯁꯤꯗꯤ ꯖꯦꯇꯨꯝꯅ ꯐꯣꯠꯄꯅꯦꯕꯀꯣ ꯑꯗꯣ ꯒꯝꯅ ꯅꯞꯄꯁꯦ ꯍꯦꯛꯇ ꯅꯥꯟꯊꯣꯛꯑꯦꯕ ꯑꯗꯣ ꯇꯝꯕ ꯉꯝꯗꯦ ꯁꯤ ꯅꯥꯟꯊꯣꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦꯕꯀꯣ ꯁꯨꯃꯥꯏꯅ ꯈꯔ ꯅꯛꯁꯜꯂꯒ ꯌꯦꯡꯍꯜꯂꯛꯀꯦ